ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁ ꯀꯩ ꯃꯔꯝꯗꯅꯣ ꯍꯥꯏꯕꯗ ꯋꯥꯠꯁꯑꯞꯀꯤ ꯃꯔꯝꯗꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯋꯥꯠꯁꯑꯞꯁꯤ ꯅꯣꯏꯁꯤ ꯌꯨꯁ ꯇꯧꯅꯔꯤꯕꯅꯤ ꯁꯤꯖꯤꯟꯅꯔꯤꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯛꯁꯤꯗ ꯅꯝꯕꯔ ꯗꯤ ꯁꯦꯞ ꯂꯩꯇꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯇ ꯍꯦꯛꯇ ꯑꯦꯗ ꯇꯧꯖꯔꯛꯄ ꯌꯥꯎꯏꯗꯅ ꯑꯗꯨ ꯑꯦꯗ ꯇꯧꯔꯛꯄ ꯉꯝꯗ꯭ꯔꯒ ꯑꯩꯈꯣꯏꯁꯤ ꯑꯦꯅꯤ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯈꯣꯏꯁꯤ ꯒ꯭ꯔꯨꯞ ꯑꯃꯗ ꯀꯇꯨ ꯀꯔꯟ ꯒ꯭ꯔꯨꯞ ꯍꯦꯛꯇ ꯑꯦꯗ ꯇꯧꯖꯔꯛꯄ ꯌꯥꯎꯏ ꯑꯗꯨꯗ ꯅꯠꯇꯕ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁ ꯃꯌꯥꯝ ꯊꯥꯔꯛꯄ ꯌꯥꯎꯏꯀꯣ ꯑꯗꯨ ꯄꯨꯝꯅꯃꯛꯇꯤ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯅꯕ ꯑꯩꯈꯣꯏ ꯑꯗꯨꯝꯕꯗꯤ ꯇꯦꯟꯁꯟ ꯂꯧꯗꯅꯉꯥꯏ ꯀꯅꯥꯅꯁꯨ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯑꯦꯗ ꯇꯧꯔꯛꯄ ꯉꯝꯗ꯭ꯔꯉꯥꯏ ꯑꯩꯈꯣꯏꯒꯤ ꯄꯔꯃꯤꯁꯟ ꯌꯥꯎꯗꯅ ꯃꯣꯏꯅ ꯑꯦꯗ ꯇꯧꯔꯛꯄ ꯉꯝꯗ꯭ꯔꯉꯥꯏ ꯋꯥꯠꯁꯑꯞꯁꯦ ꯁꯦꯇꯤꯡ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨ ꯁꯦꯇꯤꯡꯗꯨ ꯑꯣꯟ ꯇꯧꯔ ꯊꯝꯕꯤꯌꯨ ꯃꯌꯥꯝꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯣꯏꯅ ꯑꯩꯈꯣꯏꯁꯦ ꯍꯦꯛꯇ ꯋꯥꯠꯁꯑꯞ ꯑꯦꯅꯤ ꯑꯃꯗ ꯒ꯭ꯔꯨꯞ ꯑꯃꯗꯅ ꯑꯦꯗ ꯇꯧꯔꯛꯄ ꯉꯝꯃꯣꯏꯕ ꯑꯗꯨꯒꯤꯗꯃꯛꯇ ꯋꯥꯠꯁꯑꯞꯁꯤ ꯑꯣꯄꯟ ꯇꯧꯕꯤꯔꯣ ꯃꯌꯥꯝꯅ ꯑꯩ ꯕꯦꯛ ꯆꯠꯂꯒꯦꯀꯣ WhatsApp open tꯧꯕꯤꯔꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯕꯦꯛ ꯆꯠꯄꯤꯔꯣ ꯑꯗꯨꯒ ꯁꯤ 3 ꯗꯣꯠꯁꯦ ꯆꯪꯕꯤꯔꯣ ꯑꯗꯨ ꯁꯤ ꯁꯦꯇꯤꯡꯁꯦ ꯆꯪꯕꯤꯔꯣ ꯃꯌꯥꯝ ꯑꯗꯨ ꯁꯤ ꯄ꯭ꯔꯥꯏꯚꯦꯁꯤ ꯆꯪꯕꯤꯔꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯆꯤꯡꯈꯠꯄꯤꯔꯣ ꯑꯗꯨ ꯁꯤꯗ ꯒ꯭ꯔꯨꯞ ꯑꯅ ꯃꯌꯥꯝ ꯎꯕꯤꯔꯤꯁꯦ ꯆꯪꯉꯨꯕ ꯁꯤ ꯆꯪꯕꯗ ꯏꯚ꯭ꯔꯤ ꯋꯥꯟꯗ ꯊꯝꯃꯒꯅ ꯑꯦꯅꯤ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯈꯣꯏꯗ ꯅꯝꯕꯔ ꯁꯦꯞ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯒꯦꯔꯥ ꯃꯈꯣꯏꯅ ꯑꯦꯗ ꯇꯧꯔꯛꯄ ꯌꯥꯒꯅꯤ ꯃꯥꯏ ꯀꯟꯇꯦꯛꯁꯦ ꯊꯝꯃꯒꯅꯤ ꯑꯩꯈꯣꯏ ꯀꯟꯇꯦꯛꯇ ꯌꯥꯎꯕ ꯃꯤꯁꯛꯇꯣ ꯑꯩꯈꯣꯏꯅ ꯁꯦꯞ ꯇꯧꯕ ꯃꯤꯁꯛꯇꯨꯅꯤ ꯑꯩꯈꯣꯏꯁꯦ ꯒ꯭ꯔꯨꯞꯇ ꯑꯦꯗ ꯇꯧꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯁꯨ ꯃꯥꯏ ꯀꯟꯇꯦꯛ ꯑꯦꯛꯁꯄꯦꯛꯇꯦꯗ ꯍꯥꯏꯁꯦ ꯁꯤꯗ ꯎꯕꯤꯔꯤꯕ ꯀꯟꯇꯦꯛꯁꯤꯡꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝꯕ ꯕ꯭ꯂꯨ ꯇꯤꯛ ꯔꯦꯗ ꯇꯤꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯩꯈꯣꯏꯁꯤ ꯒ꯭ꯔꯨꯞ ꯑꯦꯅꯤ ꯒ꯭ꯔꯨꯞ ꯑꯃꯗ ꯑꯦꯗ ꯇꯧꯔꯛꯄ ꯉꯝꯃꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯩꯈꯣꯏꯒꯤ ꯄꯔꯃꯤꯁꯟ ꯌꯥꯎꯗꯅ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯧꯍꯟꯅꯤꯡꯕ ꯃꯤꯁꯛꯇꯣ ꯁꯤ ꯂꯩꯕꯁꯤ ꯁꯨꯃꯥꯏꯅ ꯇꯤꯛꯁꯤ ꯂꯧꯊꯣꯛꯄꯤꯔꯣ ꯑꯗꯨꯁꯤ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯈꯛꯇꯅ ꯑꯩꯁꯤ ꯒ꯭ꯔꯨꯞꯇ ꯑꯦꯗ ꯇꯧꯔꯛꯄ ꯌꯥꯒꯅꯦꯕ ꯆꯦꯅꯦꯜꯁꯤꯕꯨ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯔ ꯃꯇꯨꯡ ꯃꯌꯥꯝꯒꯤꯗꯃꯛꯇ ꯁꯨꯝ ꯀꯥꯟꯅꯒꯗꯕ ꯇ꯭ꯔꯤꯛ ꯑꯦꯟ ꯇꯤꯞꯁ ꯄꯨꯔꯒ ꯂꯥꯛꯆꯒꯦ